ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯇꯧꯖꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯊꯦꯜ ꯑꯁꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯊꯣꯏꯗꯣꯛꯅ ꯑꯅꯧꯕ ꯃꯊꯦꯜꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯌꯥꯝ ꯁꯝꯅ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯔꯛꯇ ꯁ꯭ꯀꯤꯞ ꯇꯧꯕꯤꯗꯅ ꯂꯣꯏꯐ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯑꯣꯀꯦ ꯁꯤꯒꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕꯗ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡꯗꯤ ꯑꯁꯤꯗ ꯂꯩꯖꯔꯦ ꯑꯍꯥꯟꯕꯗ ꯍꯋꯥꯏꯖꯥꯔꯒ ꯆꯪꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯩꯅ ꯎꯍꯟꯖꯔꯤꯕ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯨꯂꯥ ꯄꯥꯝꯕꯤ ꯑꯅꯧꯕꯅꯤ ꯑꯗꯣ ꯐ꯭ꯔꯦꯁ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯛꯂꯛꯄꯅꯤ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯨ ꯃꯊꯪꯗ ꯈꯥꯖꯤꯡꯒ ꯌꯥꯝ ꯄꯛꯅꯩ ꯈꯥꯖꯤꯡ ꯍꯧꯖꯤꯛ ꯏꯁꯤꯡꯗ ꯇꯤꯡꯖꯟꯗꯨꯅ ꯊꯝꯃꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯖꯦꯅꯝ ꯑꯩꯈꯣꯏꯒꯤ ꯅꯥꯀꯨꯞꯄꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯤꯡ ꯈꯔ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯔꯤꯕꯣꯞ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯦ ꯍꯋꯥꯏꯖꯥꯔ ꯁꯣꯝꯗ ꯂꯩꯔꯦ ꯑꯣꯜꯔꯦꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯁꯥꯍꯟꯗꯅ ꯀꯨꯀꯔꯗ ꯊꯝꯃꯦ ꯍꯧꯖꯤꯛꯗꯨꯗꯤ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯍꯥꯞꯀꯗꯧꯔꯤꯕꯁꯤ ꯁꯦ ꯆꯦꯡ ꯈꯔ ꯍꯥꯞꯄꯒꯦ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯖꯦꯅꯝ ꯈꯔ ꯍꯥꯞꯀꯦ ꯑꯗꯣ ꯖꯦꯅꯝꯁꯦ ꯍꯧꯖꯤꯛ ꯁꯤ ꯖꯦꯅꯝ ꯉꯁꯥꯏ ꯑꯁꯣꯏꯕꯗꯣ ꯍꯧꯖꯤꯛ ꯁꯦ ꯈꯔ ꯍꯥꯞꯆꯜꯂꯦ ꯖꯦꯅꯝ ꯑꯗꯨꯗꯒꯤ ꯍꯔꯤꯕꯣꯞ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯁꯪꯕ ꯑꯇꯦꯛꯄꯁꯦ ꯒ꯭ꯔꯤꯟ ꯆꯤꯜꯂꯤ ꯁꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦ ꯃꯨꯂꯥ ꯉꯁꯥꯏꯒꯤ ꯃꯨꯂꯥ ꯃꯅꯥ ꯑꯗꯣ ꯁꯣꯏꯗꯠꯂꯒ ꯊꯝꯃꯦ ꯑꯁꯤꯁꯤꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯍꯋꯥꯏꯖꯥꯔꯗꯣ ꯃꯍꯥꯎ ꯀꯥꯅꯕꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯠꯇꯦ ꯁ꯭ꯂꯥꯏꯠ ꯁꯤꯒ ꯍꯧꯖꯤꯛ ꯁꯤ ꯈꯤꯇꯪꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯑꯃ ꯆꯥꯏꯁꯜꯂꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯁꯤꯡ ꯑꯁꯨꯕꯁꯦ ꯍꯥꯞꯄꯦ ꯃꯊꯪꯁꯤꯅ ꯖꯤꯔꯥ ꯆꯥꯃꯁ 2 ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯆꯥꯃꯁ 2 ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯤꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕꯅꯤ ꯑꯁꯤ ꯆꯥꯃꯁ ꯑꯃꯈꯛꯀ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯆꯜ ꯄꯨꯔꯥ ꯃꯔꯣꯏ ꯑꯁꯨꯕꯤꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯃꯟ ꯃꯁꯂꯥ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯈꯤꯇꯪ ꯑꯃꯒ ꯆꯥꯏꯁꯜꯂꯒꯦ ꯍꯣꯔꯦꯟ ꯂꯥꯁꯇ ꯑꯃꯨꯛ ꯊꯥꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡ ꯁꯤꯒꯤ ꯍꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯇꯤꯂꯤ ꯍꯤꯡ ꯍꯥꯏꯁꯦꯀꯣ ꯁꯤꯁꯦ ꯈꯔ ꯌꯥꯝ ꯅꯠꯇꯦ ꯁ꯭ꯂꯥꯏꯠ ꯁꯤ ꯈꯔ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯊꯨꯝꯁꯦ ꯆꯥꯃꯁ 2 ꯈꯛ ꯍꯥꯞꯄꯒꯦ ꯊꯨꯝꯁꯤꯗꯤ ꯏꯁꯥꯒꯤ ꯂꯤꯃꯤꯠꯇ ꯑꯣꯀꯦ ꯍꯧꯖꯤꯛ ꯀꯨꯀꯔꯁꯦ ꯍꯥꯞꯅ ꯁꯧꯒꯠꯂꯛꯑꯦ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯌꯥꯏꯉꯪ ꯆꯥꯃꯁ 1.5 ꯑꯃꯒ ꯍꯥꯞꯆꯜꯂꯒꯦ ꯍꯧꯖꯤꯛ ꯐꯖꯅ ꯑꯝꯇ ꯑꯣꯠꯈꯥꯏꯕꯤꯕꯀꯣ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯒ ꯍꯧꯖꯤꯛ ꯀꯨꯀꯔꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ 2ꯔꯛ ꯀꯥꯝꯍꯜꯂꯅꯤ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯒ꯭ꯌꯥꯁ ꯆꯨꯂꯥꯁꯦ ꯃꯩ ꯍꯧꯒꯠꯂꯒꯦ ꯑꯗꯨꯒ ꯁꯤꯗ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯡꯒꯠꯂꯒꯦ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯍꯧꯖꯤꯛ ꯈꯥꯡ ꯁꯥꯔꯕꯅꯤꯅ ꯊꯥꯎ ꯍꯩꯖꯤꯜꯂꯒꯦ ओके हूँ कुकर 2रक कामना से मुथप यारे हूँ खांगू ऑलरेडी सारे अदो कुकर कामबगी कनो नुसितो अदो मही मनिन याव चोंजनना खांगे पटोक पटोक सौ लेरे हूँ अहमद खाजिंगना तौथोनी
oke hujik khajing ngaubusisu mullamina ase tengkor amda mase pukhalaga thamage mathang sina ko mai se kitang akhoi flame se kitang pithan ba ado pitha laga sigi hawai jar simu amu tau thoni duga aigi channel asida ngasi nauna video si yengbiba oi taragadi aigi channel gi maming makal mathel sakumaina makada leibani aduga subscribe tawbiu amadi loinana bell icon all da click tawbiduna matungi anova item tawpada notification phangnabagi damakta oke hujik akhoi hawajar ngobasisu yare masu lokal lage yam kuina ngobidaba mase dum minute ani ahum yam henjana ka rasu hawroi oke smai tauna leirese akhoi hawajar ngobudo lokatana thamme aduga somda leiriba nakupi adagi di sing asina mohoren sok tawdurimi oke cooker su huji gas atpa loirabani na sona kanda khang che thangalage thangalage sok tawna bagi aduga che cooker si su huji makum hangde asini manin chatpa loira matungda leiriba fibam se ado aigi seng se akhoi chakem akhoi aduna tawgadamni ado aina seng mapumna tawbanina mathakta akhoi chak ke mongda tawkhatna leiribse asini ado horen hawai sa hapchan khagadi atei maten jing hapchan khagadi toino go phangara oke mayam makha jing minarasi hoji sok tawbugi timing yore hoji khang saramnina sok tawbugi thaw aijal lage thau saba ngairasi oke huji khang su sare sarabnina huji koi sok tawnaba ready tawrage ado sok tawdringai mamangda huji ai sona yengandarake si cooker sisu huji mai hogalaga maksu pitik pitik sawanduna thambiba ahanbada mai jana kitang flame piktan ge aduga ahamra janam hape yogi di sing asu wasale mase minute ani ahum gumba mai sepik na tawraga ngobiba si saudana lai siga ahanbada hoji hawai sar hana hapani oke hawai jar hapchal le mathang sina sagi khajing tawtho thammado aduido hoji hapchal lage sona kanda yanam jisu munjalak tore ai kitang kangkhalan ge hoise isiga jira chamos amtanga hapke sok ki janam ngobasiga hoji maroi ngobasisu mulle hoji sok tawba yare oke hoji se khang sida aijal lage tao khai ge oke na saigi mix masala manipur ge koi kuman masala ido ado se long na uramani sumdhoke se kuman masala asigi takatang chaisan ge manam sina ba amadi mahau kana bodi
Oke, duga amtang fajana okhairage. Masigi hawaijar sakem pombase loisale mulle pura oke oire. Mayamsu haina ngasi thongiba hawaijar thongbagi kusong hawaijar sakem pombagi kuthonghi yamna laiba process tani aina tawise adum yengbiriba viewer singna dum yumda try tawna yengbiu yam hawbani. Oke, hujik dudi last ta khoigi fadigom chaisal lage. Adudi mullabni na hujik gas sisu muthak lage. Oke, ngasi gidi matang asan da loisal lage hai ge tawba loisan giroi ge. Adudi gas muthak lage.